Status the Toli Birang Sinamar Tawai Kat Krabatova Topi Kayawi Kai from the Butana Badi relief camps in the Lady Pamu is Singidaba Kalaga. CSO Mera Pabi Lup Kayana Say Sigianga Gidini Panba, Ningol Sako Pang Toktana, but Tamlaki Wafambo Sokotana Hayang say, Ningol Sako High with the Konaroi. Yeramasida, Bishop District Tongan relief camps in the Lady Ningol Obi Singamadi Kaitel the Pot Yondra Hingnabagi. Lambi Oiriba Ningol Obi Ima Singna, Kari Pori Havi Matanga, Impact News Keep Bistupur correspondent Dr. Huitrom Romantic Kanaba Pogdam Ama. Ningol Amoina Haying Si Ningon Jacoba, Jetpadi Jalaroy, Jetpaso Pangaroy, Akoigi Damakda, Ibung Ipa, it's in Inau Kayamana, Akoigi Damakda, Hawaii Ponta, Big Herba Matam Sida, Akoina Ningon Jacoba, Jatabagi, Karshu, Henanuaitaba, Aigi Tamoida Lejade, Makoi sings the Ikai Kumnaba, Utpoina, Koi Ningon Jacoba say. To observe again, Hina Isha Tamoida Lejari. Ibung Pamayam Unadabagi, Sumayam Sak of the Bagi, a hoba, a wat Nuaitaba, Modi Tamois the Lay, Adu or the Gasu, a koi Sak of the Basito Dona, I could Nuaitaba Lezadre. Masina Hena Sak of Dana, Koi Manipur Paza, Miamna, Numitu the Harau Kayamdana, a koi Tumin Dumina, Layo Karbaisa, Sumama Mayamama, Adagi Awat. Bana pip thandana likem de leiba mayamgi awaba sarugi azaraga ekoi sak kaudana ai nupi moina ai ningola moina sak kaudana masida ekoi tumina mayamgi awabada akoi gi nungai tab sarugi abase masin hena ai gi thamoida apen ba mapokse hayeng si ningon chako bani mayamna su manipur gi khoi maitai gi mayamna su khoi ningon chako kumsi di kauraro hai ima wakhanda kari phaubi ade kari haibining ima nungai tabu budi nungai te adu so kauwa yara roi haina kari upai di lai adu icha jing do kaudi kauni mapa lai ki te mapa na icha ji chai ko ning ning wa cha ko bi ko na hairan 지금 매월이 살아가 하와이지 농아이티에바 농기 농아이티에서 희품마마도 톡과 닝어 작고 하바서 닝어로비 아이 사막서 닝어니 닝어로비 마양기 구매이 하라우 하베디 이사이 수진가 마양 잖아보 오보다 닝어 작고 하바지 nga야가 락나버네바 아도 사닥지 sappasu phangdre aduna akoinaji Likim the lay dungare, government a pea the banate pea, Saba Tapagi, Piron, Piragasu, season and me and Badicona Banati, Angang, Bimahima, Sintamba, Degi, Naragelakan, Habasuyade, Aduna, putting Gamnam Rabo Honabadasi, this was Sadana, Duk Sadana, Sarab Sadana, John Zay Labida, Adubu, Pochinsa, my amna de Labiba Suyawi, Aduga, Labida Basukonga Mani, Aquina Yulis, Aduga, Isumi Manaba, Lambizi, the Samina Bahana, classmate or as a more Tinaba, my amma Suyawi, Lambida Poyum, the Qua, Boyima. The Ikai the Sunati, Ikai goes to Amarum Damu, Kadawi Ikai, Isagi Mamma, Isana Tanjaraga, Susabani Isagi, Isas Hemba, the Botana, Kalaga, Bona in a Sipoka. Hang the Nimon Sakonico and the Kaikarico Simple I don't believe how I do the passing later, Mam, see Kalaga, Nimal Mam, so I can do the Virako. That's a hidden let me receive. Ngasi Sin Kuki Nako terrorist in Manipur Landara Iba Manipur Maite Bazati Mutana Honara Pasida I coina Ngasi Manipur Labor Mama Singsina I could Masin Mopamo or begin Nuxisana Saminaba Paminaba Asi I coin Ngasi Saba Pamaktre Ngasi Manipur Kunai as a Mutkrakanda I coi Sak I do no Maruna Te Sak I do the Kunai Sikan Bataragadi I coi Manipur Kunai Sikan Bataragadi Kusa I do Sama Sarakani hayeng asi maitai singi oiba chahi magi manungda amutang thokpa ningon chakoba kumahini maitai gi khwaidagi chawba kumahi singi manungda ama oiba ningon chakoba asida ningol singda hayeng asi ningon chakoba phangdabagi phangoi haibagi makhoi gi thamoi nungda nungaitaba leiraga su chaina adu khanglaga lamdam asida thoklibi irang asina maram oirga irang asida thawai kat khraba athau kayabu ikai khumnaba oina makhoi gi damakta khallaga Chakobasi, Satragasu, Nuaitaba, Paude, Taudabu, Paliba Lenga Asina Asigum, but Nuaitaba, Todox as he talked on Nabutamota, Matung the Su, Mapung Papa Warosh, Lama Purung of Sindi Haiba, Wapumkaya Tamdarakli. Impact TV Demokta, Baudam Jariba, Hidrom Roman, Vishnupur.